Andaman and Nicobar Island gi khongchata lairiba Manipur gi paumi timna Manipur gi aroiba landform Anglo Manipuri War 1891 ga mari lainana laikhidraba Maharaj Kolachandra Singh yauna Manipur gi athauba kunga humdoi gi mafamda ikai khomna botkre All Manipur Working Journalists Union na chahi yankai surakpagi chahi machupna chathaba thauram gi manung channa nupi paumi singi oina Andaman khongchat manung da island adu gi Mount Manipur da laikhidraba thauba singi mafamda minute ani tumina laiduna ikai khomna botkibane Panbe abadi chahi kungamathoi gi mamang kumja lising ani ga ahumda chatkhiba amzu gi ahanba Andaman khongchata Maharaj Kolachandra yauna athauba kunga humdoi asi lanfa oina kalapani haina khangnariba cellular jail da thamdringaida Mount Manipur haina maming olaba Mount Harriet ta political prisoner oina leiramkhiba haiba khangdok pangamkhibane Masigi matungda Manipur lainga ki Art and Culture Department na kupna thizilaba matung English singani kungamathoi gi October 13 Union Home Minister Amit Sahana Manipur gi athauba singna laukhiba thaudang singbo ikai khumnaba oina Mount Harriet po Mount Manipur haina mingthon khibane Amjugi nupi paumi timaduna Mount Manipur da leiringaida amjugi President Bizoi Kakching tabamna luchingduna Mount Manipur National Park da yongchak amadi kundo leising thaki Loinana paumi kangbu aduna Maharaj Kolachandra Singh yauna athauba kunga humdoina leiramkhiba mafam singda su chatki Kon luxury ba khongcha se matam dugi lai hidraba ningsing nadraba athauba sing ningthau Kolachandra madi maga loinaba sing adugi memory da koina mafam de pangsok chari ba condolence da hoje Manipur da sathari ba kangluki lanse da lai hidraba singi mafam da sokoi ikai khu chaduna koi condolence observation se koi pangsok chari akoi gi amzugi maruina nupa journalist singna 2003 da yan hanbo oina sida la kanda cellular jail da chaluraga cellular jail hujikina matam dugi na kalapani hek maming dang panbade am kinaba jail ni matam du da aduda leikhe na thajanaba adugadi adugi 2003 gi trip sina khangdore ise kaino har kanda Maharaja Kolachandra yauna isagi site gi de brave souls haina haining imoi singdo adu singdo kalapani da leiramdre sigi Mount Harriet oina leikhibani adu su political imprisonment omo oina Paumi Singhi khongchat aduga mari lainana amjugi Joint Secretary Sonia Soren Sanghamna Paumi nupi taraganipan amadi DIPR gi official ani yauna punna member kunganipan na saba kangbu asi haukiba March 13 Imphal thadorakhibani Timmasina March 13 Kolkata dagi hi tongduna ngarang Port Blair da thungkhibani haiki DIPR Manipur gi santhang makada amjuna sinduna lakhiba nupi paumi shingi oiba ahanba Andaman khongchat asina puwari gi oiba wari kaya ama khangba ngambaga loinana apunba amadi nungsibagi marida su hena kumang chawshinba ngamgani haibagi thajabasu Sonia na thamlakli All Manipur Working Journalists Union ge Golden Jubilee ga mari leina nupi journalist ki wa team ne mayama matur mayama chat khik tar ga so Andaman Manipur ga bagi phawagi oina de nupi sing team gi tour se sin yana ma khongchat ne na ina khanje and is a very historical tour for the women journalists matung ta bada so nupi journalist mayama na so sugumba Andaman Nicobar gumba mafam da leiba khoi gi maitai sing na ta ba Manipuri sing na ta ba mafam kaya sida chatla kanda akhoi gi oiba story mayama collector kanda khoi gi society sida contribute torgadi akoi apunba nushina bagi mari do hena hengalakani haibagi ache pathajabale